अहानबदा मरुओइबा पाव हानगे एमएलए यामथांग हाउकिप के लोइना बे बोम ने चिंगनबा पोसक अमा पोखाइबदा लाइखिद्रे इंडिया के इंडिपेंडेंस डे चाहे खुदिंगी कोरकोमना बॉयकॉट तौदुना लाए हंदकसो बॉयकॉट अदुमक लैगनी हाइरे सिक्योरिटी फोर्स ना तोंगान तोंगान बा मफम सिंगदगी यामलबा खुसुखुलाई कया फागत पंगमख्रे अमदे विजन फॉर ड्रग फ्री इंडिया कैंपेन की मखादा ना मणिपुर पुलिस ना मफम कयादा पोस्टर कैंपेन पांगथोक्रे खुरमजरी ममी टीवी न्यूज मीडियम ताबीरी बुखाई पुमनमकपु थोकसम सरदाना तराम नौचरी पाउ संदोंग पिजरी यामथांग हाउके के हानगी साइकिल एमएलए ngakpigane ya hanagi cycle MLA yamthang hakke ke loina be bom ne chingnaba posak ama pokhaibada laikidre mahaki mem sapam charubala kawe yamthang hakke ke loina bina yumge akoibada amot akai sengdokpada khanghaudana pokhairakpada ge soklaba matung laikatnaba ngamdana laikidabani haire थौदोक असि ngarang nungthil pung ahum muk taba matamda kangpokpi district ke makhada laiba cycle AC ge manung chanba I mulam village da laiba yangtham hauke ki yumda thokibani haire थौदोक असि मरी लेना यांगथंग हाउकी साइकिल पुलिस स्टेशन दा आई बचरल अमा पिसिंदुना थिगतपिनबा हाइजख्रे यांगथंग हाउके चाही होमफुग मरी असे कुमजा लिसिंग अनि तरा निथोय अमसों कुमजा लिसिंग अनि तरा तरेता साइकिल दगे कांग्रेस की टिकेटा अनिरक माय पाक्तुना एमएलए ओइरंके तुंगदा लिसिंग अनि कुनगनि थोयदा असेंबली मिखलगे मांगोयना महाक बीजेपी दा यावखे इंडिया के निंग तमदा मणिपुर कंगलाइपाक की यावदे हायरदुना 15 अगस्त नुमित असि कोरकोमना जनरल स्ट्राइक लाउथोक्रे कुमजा लिसिंग अमगा चनिपान मफुतरा माथोयगे एंग्लो मणिपुर कंगलाइपाक वार्डा माइथिदुना मणिपुर कंगलाइपाक ब्रिटिश प्रोटेक्टोरेट अमा ओइना लैरखिबदो ब्रिटिश पार्लियामेंट ना इंडियन इंडिपेंडेंस एक्ट IIA 1947 पास तौदुना एक्ट असिगे सेक्शन 7 क्लोज 1 क्लोज B की मतुंग इन्ना मणिपुर कंगलाइपाक यावना ब्रिटिश इंडिया की मखादा लैरंबा प्रिंसली स्टेट पुमनमक मनिंग मखा तंबा हंजिनखे हाइना कोरकोमना प्रेस ता थादोरक पचेरल अमदा फोंगदोरखले मणिपुर कंगलाइपाक के ओइना निंगथौना लैंगाक लंबदगे मियांगी लैंगाक लाकनबगी तंजा लाखे मणिपुर कंगलाइपाक स्टेट कॉन्स्टिट्यूशन एक्ट 1947 MSCA सेमदुना मसागी लेजिस्लेचर लेजदुना फिलीपींस की मथंगदा एशिया दा पार्लियामेंट्री डेमोक्रेसी चटनाबा मणिपुर कंगलाइपाकना अनिसुब लैबाक ओइखे कुमजा 1947 ता ब्रिटेन दगे निंगतमहौबदा ngairiba loimi oibada China ngakpigane लोइमी ओइबगी चाइना कोक्ट्रिबा इंडियन इंडिपेंडेंस एक्ट IIA 1947 मणिपुर कंगलाइपाक स्टेट कॉन्स्टिट्यूशन एक्ट MACA 1947 UN चार्टर अमसों वेना कन्वेंशन ऑन द लॉ ऑफ ट्रीटीज BLCT 1969 की प्रोविजन सिंह थुगाइदुना मतिक मंगम याउद्रबा मणिपुर कंगलाइपाक के निंगथौ बुद्धचंद्र बुकुमजा 1949 की सेप्टेम्बर 19 सिलोंगदा लांगोय चंदुना मखोइना सेम सारगा पुरकपा मर्जर एग्रीमेंट दा नमदुना खुयक पिहंदुना 1949 की अक्टोबर 15 दा मणिपुर कंगलाइपाक पो इंडिया नमदुना लौसन के हाइरे 15 अगस्त इंडिया के इंडिपेंडेंस डे चाही खुदिंगी कोरकोमना बॉयकॉट तौदुना लाए हंदकसु कोरकोम की बॉयकॉट अदुमक लैगने बॉयकॉट असिगे सरुक अमा ओइना लमदम असिगे मफम सिनबा थुंगना 15 अगस्त के अयोग पुंग अमदगिना नुमिदांग वाइरम पुंग 3:30 फावबा टोटल शटडाउन तौगने अदुम ओइनामक एसेंशियल सर्विस मेडिकल इलेक्ट्रिसिटी वाटर सप्लाई फायर सर्विस प्रेस अमसुंग लाइनिंग लाइसोगा मरी लैनबा थबक सिंगदे शटडाउन असिदगी कोमथोकनी हाइना एम सकहेन मीडिया कोऑर्डिनेटर कोरकोमना थादोरकपा चरल अदुन हाइरी सिक्योरिटी फोर्स चिंग अमसुंग तंपाकी चिंगनबा मफम सिंगदा थीबहुंबगी थबक चथबदा यामलब खुसुकलाई कया फगत पंगमख्रे
Imphal East District ki manung chana laiba Monglam amade Kamudagi Pampi ama mortar bomb ahum Pampi wooden base ama fire case taraga humdoi Technopal District ke Molnom Bilastagi double barrel gun ane binocular ama handheld Motorola Giset macha ama amasung Aadhaar card ahum amade Thoubal District ke White House Singkhongdagi modified tauraba AK rifle ama bore barrel ama anti riot gun ama 9mm pistol countryman ane IHE-36 hand grenade tara mortar shell ama ITMK-1 cell ama rubber bullet mari tear smoke cell ani tear smoke cell LR ama kapayariba maru yangkai mari detonator ahum baufeng radio set ani MK-13T cartridge ama MK-12T cartridge ama amasung MK-3T cartridge ama fagat pangamle haire Vision for Drugs Free India campaign ki makhada na Manipur Police na mafam kayada poster campaign pangthokre mayai kaba nisa sizinabagi mayok ta chathaba nomagi oiba awareness program asi New Era Higher Secondary School Thoubal da pangthokhe program asi da mahairoya made teaching staff yauna punna miyoi chatret rom na saruk yake Ayang Palikoro Foundation Rehabilitation Center Langol Imphal West asu nomagi oiba drug awareness program asi pangthokhe Drug ki mayokta Lamlong Bazar Kurai Thangjam Laikai Porompat Pangal Lairak Wangkhai Singzamai Chingamakha Hairangoi Thong Bazar Manipur College Ningthemcha Karong Kaisampat Junction Wahengbam Laikai Tamenglong Sumo Parking Naurem Thong Khongnangani Karak ISBT Khomal Lampak Hatta Lamlong Kaitel NRL Pam Telepati Pauna Bazar Ima Kaitel Amade North AOC da poster campaign pangthokhe Manipur Police Control Room na thadhorak pacharol amada Manipur gi ching amasung tamda makhata na security force na thiba humbagi thabak chathakre hairi haukiba pung kunmari asda National Highway 37 amade National Highway 2 da lamdam sigi tangai fadana chana thaknaba amade pochai pusilakpa mathang sinna gari kuntraga nipan amade chamaga hompu humdoi yaurakhi hairi makhata na pochai puba gari chathok chasin tauba yananaba security force na khudong thiningai oiba mafam singda ngaksen bagi thabak paikhatkre hairi Manipur gi ching amasung tamda punna checkpoint chamaga sungna manga hangdoktuna achat awok sing check tawbada jingnaba miyoi chaniga nipan phagatuna wahang pahong chathakhe hairi NHIDCL company gi makhada Green Infra Project Limited na Asian Highway number 1 gi lambe pakthok naba semgatpada hana gi leizaram drainage system sing phumjin khibana khusem gi oiba ising ichaw gi awaba toina mayok nare Thoubal district ki manung chanba khangabok sani lo laikai da ngasi DC Thoubal ahanthem subas masha chatuna hakthengna yangsinkre Khangabok ke Administrative Committee ki Jila Parishad Member, Gram Panchayat Administrative Committee ki Chairperson amadi Laikai Club ki Volunteer Singa punna yengsin minaraba matung DC Thoubal A Subasna haikibada mafam asi atai mafam singdagi khara kuthana laiba aduga mafam asidagi highway gi canal tamna chatkhina ba drain dairam dabana toina ising thumjin bagi awaba asi mayokna bani aduba haujikti laikai asidagi miyoi khara thoklatuna drain tawnana ba jaga pirage hairabani na athuba matamda MGNRVGA scheme gi makhada natraga MI scheme gi makhada athuba matamda Sem Sanaba District Administration Thoubal gi maikai dagi hotnaragani haina phongdorakhe Panba yai tha sikitaret amadi nipanda phongkiba pause singe khuthangda khusemgi ising ichawna thumjilaba laikai asi mari leinaba singda hana wakatlabasu hanna yengsin biraktre haina laikai miyamna wakat khiba laikhrabani NRFM National Revolutionary Front Manipur na August 15 ge ayuk pung 12 dage numidang pung manga fauba Manipur pumba general strike thamle haina aina thingkroba lalholom asagi Information and Publication Secretary Sanajawa Maitai na khanghalakle General strike asigi manungda mai ising ana layeng media nataba miyam chathok sasin tawbigano lenga ke amade lanai gi mahai loisan sing loinana lengak amasung lanai gi loisang sing thong hangbigano Manipur miyam aikoi karamna hingle haibase adom gi wakhal oibiyo hairi
पुन्ना हिंगमिन्ननबा मरोप वाइटोन नोंमाइजिंग नुमित खुदिंगी लेप्तना चथदुना लाकपा उ चारा थाबगी थौराम 7 संडे ट्री प्लांटेशन प्रोग्राम वाइटोन ममांग लेकाइदा ngasi pangthokre ngasi gi thoram aduda el manitomba deputy superintendent of police sakhang naraba saisakpa priyo tapta macha y sanjit kumar assistant professor manipur university of culture amade laikai miyamna saruk yakhe UFO na sponsor tawduna hangliba nongpok pana tengol lakpa loisang itham moirang purel gi maitai laloi sing UFO naharup pangong branch ke ichil inaw sing naharup pangong gi Meira Paibi sing amade club ki member singa punna khosam naraga naharup pangong lekai gi akoi babu taru tanana thamba amade dengi laina dagi ngakthokna bagi wakhalonda ngasi ahan ba tangka ke oina kang hida kapthok payawna social service camp ama pangthokre Tharamasi ki damakta CMO Imphal East amadi PhD department ki maikaidagi kang hidak amadi bleaching powder na chingba tengbang pibirakpagi damak UFO gi ichel announcing na ikai khumna baga loinana thagat pa phongdorakle Thauram aduda UFO nongpok pana tengol lakpa loisang itham moirang pural ga secretary commander advisor maitai laloi sing UFO naharo pangongi maru oiba thomi sing amadi UFO women wing gi commander hanglem ongbe premila laimana chingba mioi kayasu saruk yakhe Nasi UFO nopo pana tengol lako loisanga naharu pangong branch ka punduna social service amadi kamida ka pigi thorma ba pangthok jari aitam bisa ko thoda ngipilu Meira Paibi amadi kalakis member singa punduna harau tayam ba pangthok jari nungai ba matum ta ba thorum kuding magta thoba tawba ngamba adagi mateng okoi nasu mateng tawba ngamba oizagi Liwa lambi sorok khaibam laikai da laibe wairokpom mangol advisor poirai leimarol Meira Paibi apunba manipurna haukiba August 9 da masage anaba amana maram oiduna laikidabada Meira Paibi numit observation committee gi maikai dage thamoi sokna pendabaga loinana awaba phongdorakli Kumja listing amaga chamapan marifu taragi matamda Manipur gi mafam ayambada Armed Forces Special Power Act 1958 afaspa chana handuna pak sanna combing operation Jathabaga loinana Manipur miyambu miyot minai mihat mipun phakhraga thiba khangdraba sing nupi oibigi ijat temsin narakpana chingba miyot minai kaya leptana Manipur Police amade Indian Army na chatharakpagi mayokta imana Meira Paibi sing khomjin dasinduna yamna chawna thodang lobiramkhe loinana iramdam miyambu awa ana tagadaba kayadage achauba thodang lobiduna Meira Paibi ge achumba ihobu mai paknabagi damak honabirakhe Meira Paibi numit observation committee gi office khoyathong da minute ani tumina leptuna imagi thawaina mapugi khoyada ingna chikna leiruna ba thawni ke amade imung munangi awabadasu saruk yari haina charol asina makha tarakle aroibada maroiba pau amuka hanna Hanagi MLA yamtham hawkip ke loina be bom ne chingna ba posak ama pokhai bada laikidrai India ge Independence Day chahi khudingi korkom na boycott tawduna lae handak so boycott adumak laigani haire Security force na tongan ba mafam singdagi yamlaba khusuk khulai kaya fagat pangamkre amade Vision for Drug Free India campaign gi makada na Manipur Police na mafam kaya da poster campaign pangthokre
ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯃꯃꯤ ꯇꯤꯚꯤꯅ ꯁꯟꯗꯣꯛꯆꯕ ꯃꯅꯤꯄꯨꯔꯤ ꯄꯥꯎ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯖꯔꯦ ꯃꯈꯥ ꯇꯥꯕꯗ ꯄꯥꯎꯒꯤꯗꯃꯛ ꯃꯤꯠꯌꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ